January 28 school college sing hangdoknaba warep lawkhre. Malemgi oina sandorliba laisat asina maram oirga chatliba chahi 2020 asigi oina hokhiba March thadagi laisat asibo lakshinabagi sangsilakpa khongjang ama oina state asida su school college pumnamak thingjilaga lakhiba du ngasi Kamjong district headquarters ta pangthokiba state cabinet ki mifam na chatliba January tha sigi 28 tagi school college pumnamak hangdoktuna mahusagum class haunabagi phirep lawkhre. BJP na lusing masungsin na government asina state asigi sing amsung tam animak chap manana saukhat minagadabani haiba pandam amagi makhada singi district singda go to hills ki saruk ama oina singi district headquarters singda state cabinet ki mifam pangthoktuna lagi haukiba December tang tara tarukta hana ukhul district ta punna yaurambadagi Kamjong district haina khaidokhraba matungda singi district headquarters singda state cabinet ki mifam mathang pangthoktuna lakpagi saruk ama oina hojik leripa government asina cabinet mifam pangthoknabagi thorang punmak loirodaga karigumba singi organization kharadagi athingba pirakpana maram oiraga state cabinet ki mifam asi pangthokidabani adubo chief minister N Biren yauna council of minister sing punmak yaurga Kamjong district headquarters da go to hills mission gi makhada district asida tongan ba project kya ama sangabaga loinana project kharasu paikhatnaba urep uyung tamki loinana tongan be state government ki makhada leiba department singi agenda singda yumpham oiraga state cabinet ki mifam su Kamjong district headquarters da pangthoki state cabinet ki mifam adu loiraba matungda paumi singa unaba mada government ki spokesperson su oiriba works minister TS Bisojina haiki state asigi oina su malengi oina sandorliba yamna khudong thiningai oiraba laiset COVID-19 namaram oirga state government na lokhalakpa section thorang amoina sahi asigi hokhiba March thadagi school college amadi atai leiriba clinical gi oiba institute punamak thingjinduna lakhi adubo hojik January tha sangsilakpaga loinana class 10 amasung 12 ki parikha si tangai phadana pangthoktaba yadaba asina maram oiraga masigi mifamna kupna khanaraba matungda January gi tang 29 tagi class 9 amasung masigi mathakta leiriba class sing asi hauhannaba school college sing hangdoknabagi phirep asi lawbani school college sing hangdokadoriba si gamari leinana numit kharani gi mamangda state government na school sing hangdokba horakpa matamda institution singna COVID-19 gi laisat asidagi section thorang lokhotpa oina tonganba SOP amasu thokpa laikhre masigi iroina na school college sing hangdok thringai da school college sing gi classroom amadi atai leiriba mafam kyada sanitization tawbagi thabak thoram singsu state ki mari leinaba department singna paikhatnaba wafamsu masigi mifam aduna khanaki Nakalamaromda ngasigi cabinet mifam aduna state asigi singi district singda leiriba autonomous district council ADC amasung Tampaki district singda leiriba urban local body ULB singi mikhalsu athuba matamda pangthoknaba warep lawki adubu sapchaba matamdi ngasigi mifam aduna leptri Mahatma Gandhi National Rural Employment Guarantee Scheme gi makhada Tampaki district sing amasung singi district singda state government hapkiba employee ke agi manungda Tampaki oiba kharana regularization tawkhraga singi district singna hundoklamlaga thamlamba du employee singi marakta chap manaba miyeng na yengbidabani haina ngasigi state cabinet na khanabaga loinana government gi makhada leiriba employee sing chap manaba miyeng na yengpham thoi haina lawbaga loinana ngasigi cabinet na singi district singda MGNRGS ki makhada contract oina leiriba employee sing regularize Naba phirep lawre loinana Tampaki district sing Bisnupur Thawbal amadi Imphal East ki oina MGNRGS ki makhada haplamba contract employees singsu regularize tawragani haina minister Biswajit na phongdoki ngasigi state cabinet ki bifamaduda tongan ba department singi makhada paikhat pa chawkhat thaurangi thabak kaya gi matang du sumi famaduna kupna khanabaga loinana sing amasung tam animakta chap manaba chawkhat thaurangi thabak sing paikhat minana ba wafam sing phongdoknaki state asigi mipum khudim ngana amato oibagi wakhalon selhanaba amadi punna saukhat minagadabani haiba wafam sing sunga sigi mifam aduda puthoktuna khanaki hairi aduga top pawmana Modi gumna minungsi leitaba PM leikhidri Gobindas India gi mafam khudimakta sangsin ba khongjang gum state asida su Manipur Pradesh Congress Committee na parliament ta pass tawkhiba lawmi gi bill ahum handou haina Manipur gi Raj Bhavan tamna protest rally chatkre Manipur gi governor tamna sangsin khiba protest rally adu CLP haibadi Congress Legislature Party gi lusingba oibobi amasung MPCC gi president Gobindas konthokjamna lusingki AICC gi CWC haibadi Congress Working Committee gi member Gaikhangam amasung hanagi speaker TS Lokeshwar na saruk yaduna sangsin khiba khongjang adu treasury mamangda police na thingbaga loinana makhatana chalhankhide matungda team aduna BT road ta halaktuna makhatana protest tawki protest rally adugi matangda MPCC gi president Gobindas konthokjamna hai ngarang phawbada Delhi gi akoibada matam sangna protest tawduna leiriba longmi singi maraktagi punna mi humpu humdoi leikhidre adubu India gi longmi singna suicide tawriba sigi matangda awaba phongdoktuna leiriba si yamna thamoi songingaini asuk yamna minungsi leitaba prime minister amata mamangda leikhidri ngasi congress na sangchiliba khongjang asi parliament ta ikuidana pass tawbaga loinana ek on khraba longmi singna pamdraba bill ahum asi hando u haibani
Congress na sangsilib khongjang asi India gi mafam khudimakta sangsin ba khongjang gi saruk amani lomi singna pamdraba bill ahum asi karigidamak BJP gi government na kan khattuna thamlibano haina hangladuna awawa kya nangduna leiriba lomi singidamak Congress na matam supada lepli haibasi BJP na khangadabani haina Gobindas konthojamna phongdokhi Makatana Manipur Pradesh Mahila Congress Committee gi President M Sharma Youth Congress ki President N Mahananda amasung MPCC gi General Secretary Hareswar Goswami na luchingba team amanasu Governor unana bagidamakta chatpada police na Raj Bhavan gi gate ta thattuna thambaga loinana matam sangna Governor unana bangaiki Congress ki masing yamlaba worker singna saruk yaduna sangsinkiba protest rally aduda lomi hatpa BJP government lomi yaudrabadi sinjak phangloi lomi singa leibak ki yanglen saruni Save Farmer Save Bharat Lomi gi yaknaba Narendra Modi ni lomi kanmana leibaki afabo oigani haiba warol sing iba banner amasung placard sing paibaga loinana kholau kya lauki matungda governor gi secretary da memorandum ama pisilaba matungda MPCC gi office tamna halaktuna makhatana lomi gi mayokta changsiliba protest adubu saugatuna sathaba wakat mifam amada saruk yaki protest adu da saruk yaki ba MPCC gi lusingba singna BJP government na lomi singi mayokta leiba bill ahum parliament nampuda pass tawkhiba asi handou haina hojik leibaki konung New Delhi da changsiliba khongjang asida Congress na mapung phana saugatkani lomi singna pamliba demand asi mapung phana phangdriba phawba khongjang asi handok loi haina phongdokhi